jungle. Hauji numidangi puni pan taki bolone na story collection gi makai degi ikonu na krumzari huji yakang na bapau krep izari si minister gi wakam miyambu lmjingbani congress mahau lampoki lupa koti marfuma thoirong kankre nona station taruk agdolagani director school sing thong hangba hokre kokomi da changjaraga lale haijagadabani nipal civil service exam da mai paklabasing okre Manipur da ing tap kurang na vida magda masak thopa thabak lakhon na ba ne sona taksilli housing makat macha khai na pau pizari leba asigi mikok thiba section amasung leba asigi mi citizenship register to ba habase ek amam makhar chathaba enterprises amamani census asi NRC na tawna bagi precipitate condition amasuna te state asida chief minister na challenge tawdragadi Chanson Tawdragadi NRC na Tawbaya de Haiba Maki Wafamadu, Miyambu lmjingbani Haina Manipur Paris Congress Committee Vice President Hamesor Goksamina Fondokre. Nasi Ipa the Congress Baba na Sifi PCC ni Pradesh Congress Committee na Giluching Businyan Put Pangtoki Bapau Gilifam Mamada Hamesor Goksamina Haiki Stiasida, Chief Minister na Yumnang Kem Janam April Kumangara Pangtoki Bapau Gilifam Mamada Section Hana Taura Matunda NRC Tawgadabani Haiba Miyambu Lanna Lamjing wafm ama Fungdokiba Asi Yamna Laibak Tibani. Hauzik Lamdam Asida Togliba Irang Asida Mapam Amadagi Mapam Amada Chatok Sasin Yadio Matam Amadi Togliba Irang Asi Mataukaramna Season Asida Pangtokadoribano Haibase Miyamna Hena Kangnaraba Wafumni. Hamesor na haiki NRC National Register of Citizens asi leba asi leiba citizens khaktagi oiba register ama maintain tawraga thambani masi citizens act sogresim ga samapan yankai mangam su citizens agen sogresing ani ga subna ahum amadi atai amend tawraba x ngasi makhara pangthokpani aduga section gi oiba section act sogren samapan marfuni pan gi makhara pangthokpani maram aduna hariba tongan ba anti-disting asi matau karam na marile halibano hauzik thokliba irang asi maram oiraga waraba lamdam asi chief minister amadi asi gumbu wafum asi phongdo haningde mangna hai state asi da hauji illegal immigrants na masing tingam dan leiba matamasa NRC na asi yano mathau tai asam na NRC na tawkiba adu su makhogi state illegal agreement ama oina saisilak kibadagi asam gi gun Parisan na pang sisilaki ba iyaw amadi Assam Record na singba so desing maga samapan maudraga mga da tawro matong da NRC asilaki bani adubo Assam na tawkib NRC adudi kwadi nauba session da yumpam oiraga tawkib sunate ingson samapan yankay mathoygi session gi base tawraga NRC adu pangtoki Manipur da su ingson san lising aniga sumna kumathoy da Myanmar da military junta lakpungi angak po phangma Myanmar dagi mitop sing state asida changsin kre section tawba haiba sidi immumator ama yum amagi mi ama unaraga yum adu da lairiba mi singi masing adu karigumba official oiba group tawba yaba document ama tiyawdbo isinga dori bani adu NRC na torok matam tadi national population register dagi lokallaga yum adu da lairiba mi sing adugi mari makhong ipa ipuna singba hanglaga kanagi masano kanadagi thangtharak pa miro singni yauna madugi sabsa pramasing electoral roll na singbada yenglaga chathak bani haina su hariswarna fongdokki Mangna hai leba asida NRC asina chana gadra chana roidra hai basiji BJP gilu singba ani na tongan phongdoki ba wafam ga maram oirga miyam na chamam na phawr ga lehalle leba asida Union Home Minister Amit Shah hawki in solising amaga chama lising ani ga sumna tram panda Rajya Sabha NRC ase leba punamak channa ragani haina lakthoki adudal chahi adumakta da Prime Minister Narendra Modi na amuk New Delhi gi Ramlila Maidan da pangthok pamifam amada NRC asi sanna bagi wafam leiti haina amu phongdoki ba sina hauji channai naraga laikre asumna BJP gi oina lairiba lusing basing asi marakta su amaga wakhal manada ba sina state asi da lairiba BJP gi lusing basing marakta su adumak tawi
ꯏꯁꯇꯦꯠ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯦꯟ ꯕꯤꯔꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐꯣꯔꯗ ꯀꯪꯒ꯭ꯔꯦꯁꯀꯤ MLA ꯔꯟꯖꯤꯠꯅ NRCꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯇ NRC ꯇꯧꯅꯕ ꯆꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗꯤ ꯁꯦꯁꯟ ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯒ NRCꯅ ꯇꯧꯔꯤꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯄꯟꯈꯤꯕ꯭ꯔꯥ? ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄꯅꯤ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯁꯨ ꯃꯈꯥ ꯆꯠꯊꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯁꯦꯁꯟ ꯍꯥꯟꯅ ꯇꯧꯔꯒ NRC ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯝꯅ ꯍꯥꯏꯕꯅꯣ? ꯋꯥꯐꯝ ꯑꯅꯤ ꯑꯁꯤ ꯃꯥꯟꯅꯗꯕ ꯋꯥꯐꯝ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯍꯥꯃꯦꯁꯣꯔꯅ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯪꯒ꯭ꯔꯦꯁꯀꯤ MLAꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯔꯛꯄ ꯑꯃꯁꯨꯡ ꯃꯨꯟꯅ ꯈꯟꯊꯔꯒ ꯇꯧꯍꯟꯅꯤꯡꯉꯤ, ꯅꯩꯅꯕ ꯋꯥꯠꯄꯗꯒꯤ ꯂꯥꯟꯅ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯥꯎꯖꯔꯤ꯫ ꯀꯣꯀꯣꯃꯤꯗ ꯆꯪꯖꯔꯛꯂꯒ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯀꯣꯀꯣꯃꯤꯗ ꯃꯤꯌꯥꯝꯗ ꯂꯥꯜꯂꯤ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯒꯤ ꯊꯧꯑꯣꯡ ꯑꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤ ꯁꯣꯃꯣꯔꯖꯤꯠꯇ ꯈꯨꯠ ꯊꯥꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯄꯨ ꯅꯤꯄꯥꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯀꯣꯀꯣꯃꯤꯅ ꯆꯪꯖꯔꯛꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ, ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯅꯤꯄꯥꯜ ꯅꯣꯡꯆꯨꯞ ꯏꯝꯐꯥꯜ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯎꯅꯕ ꯑꯃꯗ ꯅꯨꯄꯤ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ S. ꯁꯥꯟꯇꯤꯂꯩꯃꯅ ꯍꯥꯏꯈꯤ ꯀꯣꯀꯣꯃꯤꯕꯨ ꯁꯦꯜ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯄꯤꯁꯤꯔꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯤ ꯎꯅꯅꯕ ꯍꯣꯠꯅꯕ ꯆꯦꯟꯅꯕ ꯃꯤꯁꯤꯡꯗ ꯑꯊꯨꯕ ꯀꯣꯀꯣꯃꯤꯗ ꯆꯪꯖꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯁꯣꯃꯣꯔꯖꯤꯠꯇ ꯈꯨꯠ ꯊꯥꯈꯤꯕ ꯃꯤꯁꯤꯡꯅꯁꯨ ꯀꯣꯀꯣꯃꯤꯗꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯈꯨꯠ ꯊꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯊꯥ ꯑꯁꯤꯒꯤ 15ꯗ ꯋꯥꯍꯪꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ CMꯒꯤ ꯕꯪꯒ꯭ꯂꯣꯗ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯀꯣꯃꯤꯅ CM ꯎꯅꯔꯣꯏ, ꯔꯦꯂꯤ ꯆꯠꯂꯒ ꯋꯥꯍꯪꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯒꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯃꯤꯗꯤꯌꯥꯗ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯈꯤ꯫ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯒ ꯂꯥꯛꯈꯤ꯫ ꯑꯦꯄ꯭ꯔꯤꯜ 15ꯗꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯄꯤꯁꯤꯟꯈꯤ꯫ ꯀꯣꯀꯣꯃꯤꯒꯤꯗꯤ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯂꯒ ꯀꯪꯂꯥ ꯃꯃꯥꯡꯗ ꯂꯩꯔꯒ ꯋꯥꯍꯪꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ CMꯅ ꯊꯥꯖꯤꯟꯈꯤ꯫ ꯊꯣꯔꯛꯂꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯊꯥꯖꯤꯜꯂꯨꯔꯦ, CMꯒ ꯎꯅꯕꯗꯤ ꯂꯩꯇꯦ, ꯉꯁꯤꯒꯤꯗꯃꯛꯇ ꯈꯣꯡꯆꯠ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥꯝ ꯀꯥꯏꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯔꯦꯂꯤ ꯑꯗꯨ ꯊꯦꯡꯂꯞ ꯂꯥꯛꯄꯁꯤꯡꯅ ꯉꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯈꯟꯊꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯣꯀꯣꯃꯤ ꯎꯗꯦ, ꯀꯣꯀꯣꯃꯤꯅ ꯁꯦꯜ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯔꯥꯡ ꯑꯃꯗ ꯍꯧꯅꯕꯤ ꯁꯤꯟꯕꯒꯤ ꯊꯧꯑꯣꯏꯁꯤꯟꯅꯣ ꯅꯨꯃꯤꯠꯇꯨꯒꯤ ꯍꯧꯅꯕ ꯁꯤꯟꯕ ꯊꯧꯑꯣꯏꯁꯤꯟꯅꯣ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯍꯪ ꯍꯪꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯈꯤꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯧꯔꯛꯄ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯅꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ, ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯨꯠꯈꯤꯅꯕ ꯁꯤꯜꯂꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯁꯥꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯀꯗꯕꯅꯤ꯫ ꯗꯦꯁꯥꯡꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯃꯣꯔꯖꯤꯠꯄꯨ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯊꯤꯅ ꯐꯨꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯅꯤꯄꯥꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯀꯠꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯔꯒ ꯂꯥꯛꯂꯤꯕ ꯁꯣꯃꯣꯔꯖꯤꯠꯄꯨ ꯀꯔꯤ ꯃꯔꯥꯜ ꯂꯩꯕꯒꯤ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯠꯊꯔꯝꯂꯤꯕꯅꯣ? ꯊꯧꯑꯣꯡ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯏꯕꯗꯨ ꯊꯧꯗꯣꯛꯇꯨꯒꯤ ꯆꯦꯟꯅꯕꯁꯤꯡꯅ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯁꯥꯟꯇꯤꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯅꯕ ꯅꯦꯁꯣꯔꯅ ꯇꯛꯁꯤꯜꯂꯤ꯫ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ARC ꯑꯃꯁꯨꯡ ꯁꯦꯛꯁꯟ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ JFD ꯁꯦꯟꯇꯔꯅ ꯅꯣꯔꯊ ꯏꯁ꯭ꯇꯀꯤ ꯂꯥꯜꯍꯧꯕ 2019 ꯐꯥꯎꯕꯗ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯈꯤꯕꯒ ꯄꯨꯡ 9ꯒꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫